ꯑꯩꯅ ꯀꯔꯤ ꯈꯜꯂꯒ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯥꯅ ꯀꯔꯤ ꯑꯣꯏꯔꯝꯕ ꯍꯥꯏꯕꯗꯣ ꯁꯤꯗꯅ ꯅꯪꯅ ꯍꯥꯎꯋꯦ ꯍꯥꯏꯔꯅꯤ ꯑꯇꯩꯅ ꯍꯥꯎꯇꯕ ꯀꯔꯤꯝ ꯀꯟꯕꯤꯗꯦ ꯑꯇꯩ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯍꯥꯎꯇꯦꯅ ꯑꯗ ꯂꯣꯛ ꯄꯦꯡꯉꯒ ꯍꯜꯂꯛꯄꯁꯤꯗ ꯏꯃꯥꯅ ꯄꯥꯛꯅꯝꯗꯤ ꯍꯥꯏ ꯅꯝꯃ ꯊꯝꯕꯤꯔꯝꯕꯅꯦ ꯐꯖꯅ ꯌꯨꯝꯗꯩ ꯄꯣꯠ ꯊꯥꯔꯛꯄꯅꯤ ꯊꯥꯔꯛꯄꯅꯤꯅ ꯄꯣꯁ ꯊꯥꯔꯛꯄꯅꯤꯅ ꯊꯥꯔꯛꯄ ꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯤ MA ꯏꯪꯂꯤꯁ PhD ꯑꯃ ꯂꯩ ꯁꯧꯒ꯭ꯔꯤꯁꯦ ꯃꯅꯥꯒꯩꯁꯦ ꯍꯦꯛꯇꯠꯂꯒ ꯑꯩꯈꯣꯏ ꯀꯪꯍꯜꯂ ꯊꯝꯃꯒꯦꯕꯀꯣ ꯐꯦꯟ ꯃꯈꯥꯗ ꯀꯪꯍꯜꯂꯣꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯀꯩꯅꯣꯒꯤꯗꯤ ꯃꯍꯩ ꯂꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯁꯥꯠꯍꯟꯕꯗꯤ ꯄꯥꯝꯕꯤ ꯈꯔ ꯇꯔꯨꯛ ꯃꯉꯥ ꯇꯔꯨꯛꯈꯛ ꯊꯝꯃꯒꯦꯕ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯄꯣꯠ ꯊꯥꯅꯤꯡꯉꯥꯏ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯅꯤꯡꯊꯝꯊꯥꯒꯤ ꯄꯣꯠꯁꯤꯡ ꯊꯥꯅꯕ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯁꯧꯒ꯭ꯔꯤꯁꯤꯗ ꯂꯣꯏ ꯂꯝ ꯀꯟꯖꯜ ꯂꯩꯔꯦ ꯀꯀꯥ ꯑꯁꯤꯗꯒꯤ ꯀꯩꯅꯣꯒꯤꯁꯦ ꯄꯥꯟꯁꯦ ꯄꯥꯟꯁꯤꯒꯤꯁꯤꯁꯨ ꯂꯧꯊꯣꯛꯑꯁꯤ ꯑꯁꯤꯅꯤ ꯌꯥꯝꯅ ꯑꯩꯅ ꯀꯨꯏꯔꯕꯅꯦ ꯑꯁꯤ ꯂꯧꯊꯣꯛꯅꯤꯡꯉꯤꯁꯦ ꯄꯥꯟꯁꯤ ꯑꯁꯤꯅ ꯂꯣꯏ ꯆꯨꯝꯕ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯊꯥꯅꯕ ꯃꯐꯝꯁꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯁꯤ ꯉꯥꯛꯇꯁꯨ ꯃꯇꯝꯁꯨ ꯂꯣꯏꯔꯛꯑꯦꯗꯅ ꯑꯗꯨꯗꯨꯅ ꯂꯧꯊꯣꯛꯄ ꯌꯥꯕ ꯈꯔ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯁꯦ ꯄꯥꯟ ꯂꯧꯊꯣꯛꯑꯒ ꯎꯄꯥꯏ ꯃꯥꯅ ꯂꯣꯏ ꯆꯨꯞꯄꯒꯤ ꯄꯥꯟꯁꯦ ꯑꯣꯏ ꯉꯝꯗ꯭ꯔꯕꯅꯤ ꯃꯥꯅꯦ ꯐꯅ ꯀꯟꯅꯗꯤ ꯄꯥꯟꯁꯤꯁꯨ ꯈꯪꯖꯔꯤꯕꯅꯤ ꯅꯍꯥꯟ ꯕꯥꯁꯀꯦꯠ ꯁꯦꯝꯃꯗꯥꯏꯅꯦ ꯃꯅꯥ ꯍꯥꯞꯄꯒ ꯂꯩꯕꯥꯛꯇꯣ ꯀꯩꯅꯣ ꯌꯥꯔꯅꯤ ꯍꯥꯞꯄ ꯌꯥꯔꯗꯧ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯎꯅꯥꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯍꯥꯟꯅ ꯃꯈꯥꯗ ꯍꯥꯞꯆꯤꯟꯕꯤ ꯁꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯄꯠꯂꯒ ꯂꯩꯍꯥꯎ ꯑꯣꯟꯖꯔꯝꯃꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯦꯈꯥꯎ ꯍꯥꯟꯅꯒꯤ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯂꯧꯊꯣꯛꯄꯗ ꯃꯈꯥ ꯎꯅꯥ ꯊꯥꯈꯤꯕꯗ ꯂꯣꯏꯅꯃꯛ ꯄꯠꯂꯒ ꯂꯩꯍꯥꯎ ꯑꯣꯟ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥꯗ ꯎꯅꯥ ꯊꯥꯈ꯭ꯔꯕꯅꯦ ꯁꯤ ꯎꯅꯥ ꯃꯊꯛꯇꯨꯗ ꯂꯩꯕꯥꯛ ꯁꯤꯔꯛꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯆꯦꯈꯥꯎꯗ ꯄꯨꯂꯞ ꯊꯥꯡꯒꯠꯄꯗꯤ ꯃꯈꯥꯗ ꯄꯝꯃ ꯗꯛ ꯂꯥꯎ ꯊꯥꯡꯒꯠꯂ ꯊꯥꯗꯧꯋꯣ ꯑꯗꯨꯒ ꯆꯦꯔꯪꯗꯣ ꯂꯧꯊꯣꯛꯑꯒ ꯂꯩꯕꯥꯛꯇꯨ ꯁꯤꯟꯇꯣꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯁꯤꯂꯥꯡ ꯉꯥꯛꯈꯣ ꯅꯪ ꯇꯧꯕꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯟꯅ ꯁꯤꯗ ꯊꯝꯍꯧꯒꯗꯧꯕ ꯂꯩꯕꯥꯛ ꯌꯥꯝꯗ꯭ꯔꯤꯉꯩ ꯅꯠꯇ꯭ꯔꯗꯤ ꯄ꯭ꯂꯥꯁꯇꯤꯛꯇꯣ ꯑꯩ ꯊꯥꯡꯉꯨꯔꯥ ꯌꯥꯒꯗ꯭ꯔꯥ ꯉꯝꯒꯗ꯭ꯔꯥ ꯃꯈꯥꯗ ꯑꯗꯨꯒꯤꯗꯨꯗ ꯁꯦꯝꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯂꯩꯕꯥꯛ ꯌꯥꯝꯈ꯭ꯔꯗꯤꯕ ꯀꯩꯅꯣꯗꯣ ꯇꯦꯛꯀꯅꯦꯕ ꯕꯛꯂꯥꯎꯅ ꯑꯗꯨꯗꯩꯗ ꯂꯩꯕꯥꯛ ꯁꯤꯒꯗꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯗꯒꯤ ꯅꯤꯝ ꯃꯅꯥꯁꯦ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯍꯥꯞꯄꯅꯦ ꯑꯗꯨ ꯅꯤꯝ ꯃꯅꯥꯁꯦ ꯍꯧꯖꯤꯛ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯕ ꯍꯦꯛꯄ ꯐꯔꯛ ꯇꯥꯔꯕ ꯑꯗꯨꯗꯨꯅ ꯍꯩꯅꯧ ꯃꯅꯥꯁꯦ ꯁꯤꯗ ꯍꯩꯅꯧ ꯃꯅꯥꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤ나 ꯍꯩꯅꯧ ꯃꯅꯥꯁꯦ ꯍꯦꯛ ꯊꯥꯒꯦ ꯍꯥꯏꯅ ꯃꯈꯥꯁꯦ ꯋꯥꯡ ꯋꯥꯡ ꯊꯥꯍꯧꯔꯒꯗꯤ ꯀꯣꯟꯅ ꯂꯩꯍꯥꯎꯁꯨ ꯑꯣꯟꯖꯔꯛꯑꯦ ꯑꯗꯨꯒ ꯂꯩꯕꯥꯛꯁꯨ ꯆꯪꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯩꯑꯦꯕ ꯁꯦ ꯊꯕꯛ ꯁꯨꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯁꯤꯂꯥꯁꯦ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪ ꯂꯩꯔꯦ ꯃꯥꯗꯤ ꯌꯥꯝ ꯍꯪꯖꯅꯤꯡꯕ ꯑꯗꯨꯝ ꯍꯪꯗꯅꯁꯨ ꯂꯩꯕ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯄꯥꯎꯈꯨꯝꯗꯤ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪ ꯑꯩꯅ ꯀꯔꯤ ꯈꯜꯂꯒ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯥꯅ ꯀꯔꯤ ꯑꯣꯏꯔꯝꯕ ꯍꯥꯏꯕꯗꯣ जादू तेरी नजर ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯅ ꯄꯥꯈꯨꯝ ꯁꯨꯝ ꯍꯪꯉꯤ ꯄꯥꯈꯨꯝ ꯁꯨꯝ ꯑꯩꯅ ꯋꯥꯍꯪꯗꯤ ꯁꯨꯝ ꯍꯪꯉꯤ ꯄꯥꯈꯨꯝꯗꯤ ꯁꯨꯡꯄꯤꯕꯤꯗꯦ ꯑꯁ ꯅꯣꯡ ꯂꯥꯛꯏꯕ ꯈꯨꯂꯥꯛꯁꯦ ꯑꯝꯇ ꯌꯦꯡꯉꯤ ꯄꯨꯡꯃꯝ ꯃꯝꯃꯦ ꯁꯤꯗꯤ ꯐꯖꯗꯣꯔꯤ ꯃꯥꯅꯤ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯊꯥꯕ ꯂꯣꯏꯊꯣꯛꯑꯦ ꯏꯁꯤꯡ ꯆꯥꯏꯕꯤꯔꯦ ꯍꯧꯖꯤꯛ ꯅꯥꯀꯨꯞꯄꯤ ꯊꯥꯕ ꯂꯣꯏꯔꯒ
ꯁꯤꯗꯩꯗ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯣꯏꯅꯃꯛ ꯊꯥꯕꯤꯔꯒ ꯏꯁꯤꯡ ꯆꯥꯏꯕꯤꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯣꯠ ꯊꯥꯕ ꯂꯣꯏꯁꯜꯂꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯒꯤꯐ ꯄꯤꯔꯝꯃꯤꯅꯦ ꯒ꯭ꯂꯞꯁꯦ ꯑꯩ ꯁꯨꯝ ꯊꯕꯛ ꯇꯧꯕꯗꯨꯗ ꯆꯦꯔꯪꯒ ꯈꯔ ꯎꯞꯀ ꯑꯗꯩ ꯈꯨꯠꯅ ꯁꯨꯝ ꯄꯥꯏꯕꯗꯨꯗ ꯀꯩꯅꯣꯒꯤꯅꯦ ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯕꯅꯦꯅ ꯁꯤꯗꯩꯗ ꯄꯤꯔꯝꯃꯤꯅꯦ ꯌꯦꯡꯉꯣ ꯊꯦꯡꯛ ꯌꯨ ꯒ꯭ꯂꯞ ꯄꯤꯕꯤꯔꯛꯄꯒꯤ ꯌꯥꯝꯃꯦ ꯃꯥ ꯄꯤꯔꯝꯃꯤꯁꯦ ꯁꯤꯗꯅ ꯍꯧꯖꯤꯛ ꯁꯤꯂꯥꯅ ꯄꯥꯛꯅꯝ ꯅꯝꯃꯦ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯎꯕ ꯍꯜꯂꯛꯄꯗ ꯑꯗꯣ ꯄꯥꯛꯅꯝꯁꯦ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯒꯤꯅꯣ ꯆꯦꯔꯪꯗ ꯍꯥꯞꯄꯤꯗꯅ ꯅꯍꯥꯟ ꯐꯣꯏꯜꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔꯣ ꯄꯥꯏ ꯍꯥꯏꯔꯣ ꯇꯨ ꯃꯌꯥꯝ ꯁꯤꯗꯩꯗ ꯄꯥꯛꯅꯝꯁꯦ ꯄꯥꯛꯅꯝ ꯃꯁꯛꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯉꯥꯛꯇꯪ ꯁꯥꯍꯟꯒꯦ ꯁꯥꯟꯒꯣ ꯁꯥꯟꯒꯣ ꯃꯁꯥꯗꯣ ꯈꯔ ꯀꯩꯅꯣ ꯇꯧ ꯀꯟꯖꯟꯅꯕꯕ ꯀꯔꯤꯅꯣ ꯍꯥꯡꯉꯤꯗꯣ ꯑꯗꯨꯒꯤ ꯄꯥꯛꯅꯝꯗꯣ ꯅꯪ ꯊꯝꯃꯒ ꯃꯊꯛꯇꯨꯗꯅꯦ ꯑꯁꯤꯒꯤ ꯃꯔꯨ ꯃꯔꯥꯡ ꯁꯨꯅꯕꯁꯦ ꯑꯁꯤꯁꯤꯅ ꯅꯟꯖꯜꯂꯣꯕ ꯃꯊꯛꯇ ꯈꯔ ꯑꯔꯨꯝꯕꯗꯣ ꯑꯗꯨꯅ ꯄꯥꯛꯅꯝꯗꯣ ꯄꯣꯁ ꯑꯗꯨꯒꯤꯗꯣ ꯄꯨꯂꯞ ꯑꯗꯨꯝ ꯅꯟꯖꯜꯂꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯊꯥꯡꯊꯖꯔꯦ ꯁꯥꯕ꯭ꯔꯥ ꯕꯨꯔꯨꯕꯤ ꯀꯥꯡꯁꯣꯏ ꯄꯤꯉꯩ ꯌꯥꯝ ꯁꯣꯜꯂꯛꯇ꯭ꯔꯣ ꯕꯨꯔꯨꯝꯕꯤ ꯀꯥꯡꯁꯣꯏ ꯕꯨꯔꯨꯝꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯕꯨꯔꯨꯕꯤ ꯀꯥꯡꯁꯣꯏ ꯍꯥꯏ ꯕꯨꯔꯨꯝꯕꯤ ꯁꯤꯂꯥꯒꯤ ꯌꯦꯡꯉꯣ ꯁꯤꯂꯥꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯣ ꯗꯥꯏꯃꯟ ꯄꯔꯦꯡꯁꯦ ꯌꯦꯡꯉꯣ ꯀꯀꯥꯅ ꯂꯩꯕꯤꯔꯤꯅꯦ ꯃꯤꯗꯤ ꯗꯥꯏꯃꯟ ꯃꯔꯨ ꯑꯃ ꯂꯩꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯄꯔꯦꯡ ꯑꯃ ꯂꯩꯕ ꯀꯩꯅꯣꯁꯤꯗꯅꯦ ꯀꯦꯃꯦꯔꯥꯁꯤꯗꯅꯦ ꯌꯥꯝ ꯌꯦꯂꯣ ꯑꯣꯏꯕ ꯋꯥꯅꯤꯗ ꯁꯤꯗꯗꯤ ꯀꯩꯁꯨ ꯑꯣꯏꯗꯦ ꯀꯩꯝ ꯑꯣꯏꯗꯦꯗꯅ ꯑꯁꯦꯡꯕꯗꯗꯤ ꯂꯣꯏꯔꯦ ꯉꯁꯤ ꯊꯥꯏꯅꯒꯤ ꯄꯥꯛꯅꯝ ꯃꯥꯟꯗ꯭ꯔꯥ ꯀꯀꯥ ꯌꯨꯝꯗꯒ ꯅꯝꯃꯛꯄꯗ ꯀꯟꯁꯤꯜꯂꯛꯑ ꯍꯥꯎꯅꯤ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯀꯟꯂꯥꯛꯑꯗꯤ ꯅꯪ ꯀꯟꯗꯦꯅ ꯄꯦꯠꯍꯜꯂꯣ ꯍꯥꯏꯕ ꯃꯇꯥꯡ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯛꯅꯝ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏ ꯊꯥꯡꯁꯦ ꯊꯥꯡꯁꯦ ꯅꯍꯥꯟꯋꯥꯏ ꯇꯦꯛꯈꯤꯕꯗꯨꯗ ꯃꯇꯣꯟ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯒ ꯃꯈꯣꯡ ꯃꯇꯣꯟ ꯑꯣꯟꯊꯣꯛꯅꯔꯒꯅꯤ ꯁꯤꯖꯤꯟꯅꯩꯁꯦ ꯊꯥꯡ ꯑꯃ ꯃꯣꯏ ꯁꯤꯗꯩ ꯂꯩꯕꯗꯣ ꯂꯩꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯩꯖꯥꯡꯁꯤꯅ ꯑꯗꯨꯝ ꯍꯦꯜꯂꯦꯕ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯩꯅ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯅ ꯃꯇꯣꯡꯒ ꯇꯨꯝꯃꯒꯅꯦ ꯁꯨꯝ ꯁꯤꯖꯤꯟꯅꯕꯗ ꯍꯦꯟꯗꯤ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯦ ꯌꯦꯁ ꯆꯥꯊꯔꯁꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯥꯏꯍꯦ ꯊꯣꯏ ꯁꯥꯏꯍꯦ ꯁꯤꯗꯤ ꯁꯤꯗꯤ ꯆꯥꯊꯣꯏ ꯅꯪꯁꯨ ꯆꯥꯎꯔꯣ ꯍꯥꯎꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯁꯣꯝꯗ ꯀꯦꯃꯦꯔꯥꯗ ꯑꯝꯇ ꯍꯥꯏꯌꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯄꯄꯥ ꯑꯃꯨꯛ ꯆꯥꯒꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯑꯃꯨꯛ ꯃꯃꯥꯅ ꯁꯨꯝ ꯌꯦꯡꯍꯟꯁꯤꯀꯣ ꯌꯨꯝꯗꯅ ꯕꯕꯥꯅ ꯍꯥꯎꯔꯦ ꯍꯥꯏꯈ꯭ꯔꯗꯤ ꯑꯩ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯃꯤ ꯑꯇꯩꯅ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯁꯨ ꯁꯤꯗꯅ ꯅꯪꯅ ꯍꯥꯎꯋꯦ ꯍꯥꯏꯔꯗꯤ ꯑꯇꯩꯅ ꯍꯥꯎꯇꯕ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯇꯩ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯅ ꯍꯥꯎꯇꯦꯅ ꯁꯨꯝꯕ ꯍꯥꯏꯕ ꯑꯩꯅ ꯍꯥꯎꯇ꯭ꯔꯁꯨ ꯑꯩ ꯏꯁꯥꯅ ꯀꯩꯅꯣ ꯅꯣ ꯑꯍꯨꯝꯗꯤ ꯈꯛ ꯆꯥꯅ ꯑꯃ ꯀꯥꯞꯄꯤꯌꯦ ꯑꯗꯨꯝ ꯅꯪ ꯑꯍꯨꯝ ꯂꯩꯕ ꯑꯃꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯥꯅꯕꯅꯦ ꯑꯗꯨꯒ ꯍꯣꯏ ꯑꯃ ꯍꯣꯔꯦꯟ ꯅꯪ ꯆꯥꯅꯕꯁꯦ ꯊꯝꯃꯣ ꯑꯍꯨꯝꯗꯪ ꯆꯥꯔꯒꯦ ꯀꯀꯥ ꯅꯪ ꯌꯥꯗ꯭ꯔꯤꯕꯣ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯏꯍꯟꯗꯣꯏꯅꯣ ꯃꯥ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯥꯎꯕ꯭ꯔꯣ ꯅꯁꯛꯇꯨꯒ ꯉꯁꯤꯒꯤ ꯄꯥꯛꯅꯝꯁꯦ ꯁꯤ ꯎꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ ꯊꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯑꯗꯨ ꯃꯇꯝꯗ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯧꯕꯨꯛꯀ ꯀꯨꯝꯃꯨꯔꯦꯗꯅ ꯂꯧꯕꯨꯛꯁꯦ ꯀꯨꯝꯃꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯄꯨꯂꯞ ꯑꯩꯈꯣꯏꯁꯦ ꯂꯧ ꯄꯦꯡꯉꯨꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗ ꯂꯧ ꯄꯦꯡꯉꯨꯔꯒ ꯍꯜꯂꯛꯄꯁꯤꯗ ꯏꯃꯥꯅ ꯄꯥꯛꯅꯝꯁꯦ ꯍꯥꯏꯅ ꯅꯝꯃ ꯊꯝꯕꯤꯔꯝꯅꯦꯕ ꯐꯖꯅ ꯑꯗꯩ ꯂꯧ ꯄꯦꯡꯕ ꯈ꯭ꯋꯥꯡꯒ ꯅꯥꯒꯩ ꯋꯥ ꯍꯜꯂꯛꯄꯁꯤꯗ ꯏꯃꯥ ꯄꯥꯛꯅꯝ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖ ꯁꯠ ꯂꯨꯊꯣꯛꯑꯒ ꯄꯥꯛꯅꯝꯗꯣ ꯆꯥꯗꯣꯏꯕ ꯆꯥꯛ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯁꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯖꯗꯣꯏꯕ
ꯑꯗꯨ ꯅꯤꯡꯁꯤꯡꯉꯦ ꯉꯁꯤ ꯄꯥꯛꯅꯝꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯒꯤ ꯇꯃꯥꯇ ꯀꯩꯅꯣꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥ ꯃꯆꯥꯗꯣ ꯌꯨꯝꯗꯒꯤ ꯑꯩꯅ ꯊꯥꯒꯦꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯃꯊꯪ ꯆꯍꯤꯗꯤ ꯑꯩꯈꯣꯏꯗ ꯄꯥꯜꯂꯅꯤ. ꯃꯊꯪ ꯆꯍꯤꯗꯤ ꯑꯩꯈꯣꯏꯗ ꯄꯥꯜꯂꯅꯤ ꯁꯤ ꯐꯖꯕꯁꯦ ꯑꯩꯗꯤ ꯃꯆꯥꯁꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯑꯆꯧꯕꯗꯨ. ꯁꯤꯅ ꯁꯤꯟꯕ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯕ. ꯈꯪꯗꯦ ꯁꯤꯒꯤ ꯇꯣꯉꯥꯟꯅ ꯃꯍꯥꯎ ꯑꯃ ꯂꯩ. ꯁꯤ ꯌꯨꯝꯗꯩ ꯊꯥꯍꯜꯂꯛꯄꯅꯦꯕ ꯑꯩꯅ ꯁꯤ ꯃꯆꯥꯁꯦ ꯊꯥꯅꯤꯡꯃꯟꯈꯤꯗꯅ. ꯊꯥꯍꯜꯂꯛꯄꯅꯦ ꯑꯩꯅ ꯄꯨꯍꯜꯂꯛꯄꯅꯦ. ꯌꯨꯝꯗꯒꯤ ꯊꯥꯍꯜꯂꯛꯄ. ꯊꯥꯔꯛꯄ ꯍꯥꯏꯕ ꯌꯥꯗꯦ. ꯀꯩꯒꯤ ꯌꯨꯝꯗꯩ ꯄꯣꯠ ꯊꯥꯔꯛꯄꯅꯤ. ꯊꯥꯔꯛꯄꯅꯤꯅ ꯄꯣꯁ ꯊꯥꯔꯛꯄꯅꯤꯅ ꯊꯥꯔꯛꯄ. ꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯤ MA ꯏꯪꯂꯤꯁ PhD ꯑꯃ ꯂꯩ. ꯇꯥꯅꯤꯡꯗ꯭ꯔꯦ. ꯇꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨꯗꯨꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯃꯥꯗ ꯑꯩꯅ ꯁꯤ ꯊꯥꯅꯤꯡꯃꯟꯈꯤꯗꯅ ꯏꯃꯥꯗ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯈꯔ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯒꯤ ꯏꯃꯥꯅ ꯊꯥꯕꯤꯔꯛꯏꯅꯦ. ꯁꯤ ꯃꯔꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯀꯩꯅꯣ ꯌꯥꯎꯗꯣꯏ. ꯀꯔꯤ ꯃꯆꯥ ꯃꯣꯔꯣꯛ ꯃꯆꯥꯗꯨꯔꯣ ꯅꯪꯒꯤꯁꯦ? ꯀꯩꯅꯣ ꯌꯥꯎꯗꯣꯏ ꯁꯤ ꯉꯁꯥꯏ ꯃꯜꯂꯝꯃꯦ. ꯀꯪꯂꯥ ꯌꯦꯟꯁꯦ? ꯀꯪꯂꯥ ꯌꯦꯟꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯏꯔꯣꯟꯒꯦ ꯍꯥꯏꯅꯣ? ꯕꯦꯁꯟ ꯌꯥꯎꯗꯕꯤꯗꯅꯦ. ꯑꯣ ꯅꯪ ꯉꯥꯅꯝꯒꯤ ꯇꯥꯏꯞ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ. ꯉꯥꯟꯕ ꯆꯥꯗꯣꯏꯕ. ꯑꯩ ꯍꯣꯔꯦꯟ ꯉꯁꯤꯁꯦ ꯍꯥꯎꯗꯣꯔꯤꯅꯦ ꯌꯥꯝꯅ. ꯃꯥ ꯆꯥꯔꯣꯏꯗꯣꯔꯤꯕ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯆꯥꯛ ꯈꯤꯇꯪ ꯊꯣꯡꯉꯣꯌꯦ. ꯑꯗꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯪꯗꯦ. ꯑꯗꯨꯅ ꯈꯤꯇꯪ ꯊꯣꯡꯒꯅꯤꯕ ꯍꯣꯔꯦꯟ ꯑꯗꯨꯒ ꯃꯥꯅ ꯂꯣꯏ ꯆꯥꯈꯤꯗꯣꯏꯅꯤ. ꯆꯥꯔꯣꯏ. ꯑꯩꯗꯤ ꯆꯥꯛ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ. ꯍꯣꯔꯦꯟ ꯅꯪ ꯆꯥꯛꯇꯣ ꯆꯥ. ꯑꯩꯅ ꯆꯥꯛ ꯆꯥꯕꯁꯨ ꯀꯩꯁꯨ ꯆꯥꯅꯤꯡꯗꯕꯅꯤ. ꯏꯟꯖꯥꯡꯒꯨꯝꯕ ꯈꯟ ꯆꯥꯊꯣꯛꯑ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣꯕꯨ ꯀꯩꯅꯣ. ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯨꯕꯣ. ꯑꯩꯗꯤ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯊꯔꯣꯏ ꯊꯣꯡꯕ ꯅꯨꯃꯤꯠꯀꯤꯗꯨꯗꯤ ꯑꯩ ꯉꯛꯑꯦ. ꯊꯔꯣꯏ ꯊꯣꯡꯕ ꯅꯨꯃꯤꯠꯇꯣ ꯉꯛꯏꯔꯣ? ꯉꯛꯏꯔꯣ? ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩ ꯀꯧꯇꯥ ꯑꯃꯒ ꯇꯪꯈꯥꯏ ꯊꯣꯡꯗꯦꯕ. ꯀꯧꯇꯥ ꯑꯃ ꯊꯣꯡꯕ ꯀꯧꯇꯥ ꯑꯃꯗꯒꯤ ꯈꯤꯇꯪ ꯇꯥꯡ ꯑꯃꯒ ꯍꯦꯟꯒꯠꯄꯤ ꯑꯗꯨꯃꯥꯏꯅ ꯈꯛꯇꯅꯦꯕ ꯊꯣꯡꯉꯤꯁꯦ. ꯅꯍꯥꯟꯅ ꯀꯧꯇꯥ ꯑꯃ ꯇꯪꯈꯥꯏ ꯈꯔ ꯍꯦꯟꯅ ꯊꯣꯡꯉꯦꯕ. ꯑꯗꯨꯗꯨꯒ ꯃꯥꯅ ꯀꯣꯊꯕꯁꯦ ꯑꯩ ꯈꯪꯍꯧꯗꯦ ꯍꯥꯏꯕ. ꯑꯗꯨꯒ ꯆꯥꯛ ꯈꯤꯇꯪ ꯉꯥꯏꯔꯦ. ꯑꯩꯗꯤ ꯅꯪꯅ ꯆꯥꯛ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯔꯛꯄꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯁꯤꯅꯦꯕ. ꯑꯗꯨꯅ ꯑꯩ ꯆꯐꯨꯗ ꯌꯦꯡꯉꯨꯔꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯅꯪꯗꯤ ꯑꯩꯅ ꯆꯥꯛ ꯀꯣꯊꯕ ꯎꯔꯅꯤ ꯁꯣꯝꯗ ꯑꯩꯅ ꯍꯦꯟꯒꯤ ꯇꯥꯔꯦ ꯄꯥꯛꯊꯔ ꯅꯝꯅꯕ ꯍꯣꯠꯅꯕ ꯍꯨꯃꯥꯡꯒ ꯕ꯭ꯔꯤ ꯀꯥꯡꯒꯩ ꯀꯩꯅꯣꯗ ꯑꯗꯨꯒ ꯑꯩꯅ ꯀꯣꯊꯕ ꯀꯥꯏ ꯎꯗꯣꯏꯕ. ꯋꯥ ꯉꯥꯡꯕ ꯍꯩꯕ ꯃꯤꯅꯅꯦ ꯑꯗꯨꯝ ꯑꯆꯨꯝꯕ ꯁꯛꯑꯦꯁꯦ. ꯑꯗꯣ ꯑꯩꯅꯗꯤ ꯃꯋꯥ ꯂꯧꯕꯤꯗꯦꯕ. ꯑꯗꯣ ꯅꯪꯅ ꯉꯥꯡꯕꯁꯨ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯅ ꯂꯧꯕꯤꯗ꯭ꯔꯤꯁꯤꯅ ꯀꯝꯗꯧꯕ? ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯤ. ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯇꯅ ꯅꯪꯅ ꯉꯥꯡꯕ ꯃꯋꯥ ꯂꯧꯗ꯭ꯔꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣꯕꯗꯣ? ꯑꯆꯨꯝꯕ ꯉꯥꯡꯕꯩꯔꯕ? ꯍꯧꯖꯤꯛꯀꯥꯟ ꯑꯆꯨꯝꯕ ꯉꯥꯡꯕꯁꯦ ꯑꯔꯥꯟꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯅꯪ ꯁꯤꯃꯗꯤ ꯈꯪ. ꯅꯪꯅ ꯍꯥꯏꯔꯗꯤ ꯀꯀꯥꯅ ꯍꯥꯏꯔꯗꯤ ꯁꯤꯁꯨ ꯄꯣꯁ ꯇꯥꯔꯛꯀꯅꯤꯕ. ꯑꯩꯗꯤ ꯋꯥ ꯉꯥꯡ ꯍꯩꯇꯕꯅꯤꯅ ꯑꯗꯨꯁꯨ ꯍꯩꯇ꯭ꯔꯦ. ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯃꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯃꯩꯌꯥꯁꯦ ꯀꯣꯡꯒ ꯄ꯭ꯔꯤ ꯀꯥꯒꯤ ꯄꯤꯛꯄ ꯑꯗꯨꯝ ꯇꯧ ꯂꯩ. ꯁꯤ ꯌꯦꯡꯉꯣ ꯅꯪ ꯆꯤꯟꯅꯤꯁꯦ ꯌꯦꯡꯉꯣ. ꯋꯥ ꯉꯥꯡ ꯍꯩꯇꯕꯩ ꯆꯤꯟ. ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯁꯦ ꯂꯩꯕꯨꯡ ꯈꯥꯡ ꯍꯥꯞꯄ ꯃꯥꯜꯂꯦ. ꯍꯥꯏꯗꯤ ꯃꯇꯨꯝ ꯇꯥꯕꯁꯤꯗ. ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯆꯥꯅꯤꯡꯉꯛꯑꯕ. ꯑꯗꯨꯗꯨꯒꯤ ꯁꯤꯗ. ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯃꯣꯔꯣꯛ ꯃꯥꯟꯗꯕ ꯂꯩꯕꯨꯡ ꯈꯥꯡ ꯃꯥꯟꯕꯗꯣ. ꯌꯦꯡꯉꯣ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯀꯥꯡꯁꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥꯀꯤꯖꯧꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥꯗꯣ. ꯃꯣꯏ ꯁꯤꯗꯗꯤ ꯆꯦꯔꯤꯅꯤ ꯑꯗꯨꯅꯤꯅꯒ ꯌꯥꯝ ꯄꯥꯝꯅ ꯌꯣꯜꯂꯦ. ꯑꯩꯈꯣꯏ ꯌꯨꯝꯗꯅ ꯀꯅꯥꯝ ꯆꯥꯎ ꯌꯥꯗꯦ. ꯑꯗꯣ ꯑꯩꯗꯤ ꯆꯥꯅꯤꯡꯉꯦ. ꯌꯨꯝꯗ ꯀꯅꯥꯝ ꯆꯥꯗꯦ ꯑꯁꯤꯁꯦ ꯑꯗꯨꯝ ꯃꯅꯤꯡ ꯃꯌꯥꯗ ꯄꯪꯍꯧꯗ ꯍꯧꯔꯒ ꯍꯦꯛꯇ ꯄꯥꯟꯕꯁꯤꯅ ꯈꯨꯄꯥꯟ ꯑꯃ. ꯑꯗꯨ ꯊꯥꯏꯅ ꯄꯥꯜꯂꯝꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯝꯇ ꯂꯩꯔꯛꯇꯕꯒꯤ ꯌꯥꯝꯅ ꯃꯔꯨ ꯂꯩꯅꯔꯕꯗꯣ ꯑꯗꯨꯝ ꯇꯧꯔꯕ. ꯑꯉꯥꯡꯈꯩ ꯆꯤꯜꯂꯤ ꯆꯥꯎ ꯑꯃꯨꯛ ꯌꯥꯗꯕꯅꯤ. ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣꯁꯦ. ꯀꯪꯂꯥꯌꯦꯟꯒ ꯃꯔꯣꯏ ꯅꯄꯥꯛꯄꯤꯒ ꯄꯥꯛꯅꯝꯒꯤ ꯇꯥꯏꯞꯇ ꯕꯦꯁꯣꯟꯗꯤ ꯌꯥꯎꯗꯕꯤꯗ ꯉꯥꯟꯗꯣꯔꯤꯅꯦ ꯃꯥꯏꯁꯦ. ꯑꯩꯈꯣꯏ ꯀꯥꯡꯁꯣꯏꯁꯦ ꯌꯦꯡꯉꯣ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ. ꯁꯤꯗ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯇꯤꯜꯍꯧ ꯑꯗꯒꯤ ꯀꯔꯤ ꯉꯥꯔꯤꯒ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦ. ꯁꯤꯡ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯅꯄꯥꯛꯄꯤ ꯁꯥ ꯃꯔꯣꯏ ꯑꯗꯨꯒ ꯁꯤ ꯑꯃꯨꯛꯇꯪ ꯕ꯭ꯔꯨꯡ ꯂꯥꯎꯅ ꯁꯧꯍꯜꯂꯒ ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯄꯅꯤ. ꯑꯩꯈꯣꯏ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯊꯥꯅꯕ ꯃꯔꯨ ꯂꯧꯍꯧꯔꯤꯅꯤꯁꯦ. ꯁꯤꯒꯤꯗꯃꯛꯇꯅꯤ ꯊꯥ ꯂꯩꯁꯦ. ꯑꯃꯨꯟꯕ ꯑꯇꯩꯗꯨꯗꯤ ꯂꯣꯏ ꯍꯥꯞꯆꯜꯂꯨ ꯀꯩꯅꯣ. ꯑꯗꯨ ꯊꯝꯕ ꯑꯗꯨꯝ ꯍꯨꯟꯗꯣꯛꯈꯤꯗꯧ ꯂꯩꯔꯦ. ꯅꯪ ꯆꯥꯅꯤꯡꯉꯤꯔꯥ? ꯑꯗꯨꯝ ꯍꯥꯞꯆꯟꯕꯁꯨ ꯌꯥꯎꯏ. ꯑꯁꯪꯕꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯖꯔꯁꯅꯣ. ꯑꯃꯨꯟꯕꯈꯩ ꯑꯗꯨꯝ ꯃꯦꯠꯊꯣꯛꯑꯣ ꯍꯥꯏꯕ.
ꯍꯧꯖꯤꯛ ꯍꯥꯞꯆꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯈꯥꯃꯦꯟ ꯑꯁꯤꯟ ꯃꯆꯥꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯕ ꯉꯁꯤ ꯀꯥꯡꯁꯣꯏꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯤꯂꯥꯅ ꯀꯩꯅꯣ ꯀꯔꯤꯕ ꯅꯪꯒꯤ ꯁꯤꯁꯦ ꯀꯪꯂꯥꯌꯦꯟꯒ ꯅꯄꯥꯛꯄꯤꯒ ꯉꯥꯔꯤ ꯃꯤꯛꯁ ꯇꯧꯔꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝꯒꯤ ꯇꯥꯏꯞꯇ ꯕꯦꯁꯣꯟ ꯌꯥꯎꯗꯕꯤꯗ ꯑꯗꯣ ꯁꯤ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯁꯤ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯒꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯒꯦ ꯁꯤꯂꯥꯅꯗꯤ ꯍꯥꯎꯅꯤꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯂꯤꯌꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ